Manipurgi Akanba Hingsagi Erang Asigi Cheirakta Myanmar National Lising Amaga Chanipan Lom State Asida Changsillakhi Report Chahi Asigi May Ahumdagi Chin Kuki Narco Terroristing Yauna Kuki Jo Kanglup Ki Kulai Paibasing Satharagliba Hingsana Maram Oiduna Miyoi Kaya Lanjena Bamade Awaba Mayok Nariba Cheiraksida Myanmar National Lising Amaga Chanipan Lom International Boundary Lantoktuna Myanmar Dagi Manipur da Changsillakhi Haire Myanmar Military Junta amasung ethnic rebel group singi marakta achauba lan ama mayoknabagi chang nongmagi hengalakhibaga loinana Myanmar National kaya marum Manipur da leptana chensilakpadagi haujik mi painingai oiba thak amada yoksilakre haujik maki oida Manipur da changsilaktuna leiriba Myanmar National singi masing ase lising amaga chanipan lom sure haukhiba thangja numita Myanmar National chamaga yankhairom India Myanmar gi ningthina sambal khadaba border lansilaktuna Tengnopal District Thunglakre Haina Paugi Lekunasina Pongdorokle Hairiba Myanmar National Singase Sandiaga Myanmar ga Tainariba border pillar number 74 amasung 75 ki marakta Hauki Batangja Numeki Anganba Yukta Thunglakhi Bani Haire Makoi Hoksing Maki Wina Manipurgi border town Moredagi kilometer kunlom Lapa Mapama Oiriba Betuk Bilesta Lady Haire Myanmar ga Tainariba Ngamkhairom Dagi Pirakiba reports singi matungin na Myanmar Army na ikuy-kuidringai mamangda. Sagaing region ge Tamu district talayba. Tantapin Biles talayba yumchani ga tararom tum na may thadokraba ni haire. Handak ki thogdok aduga loinan na haujik lamdam aduda. Miyot minay ki thawong sing hengalak padage. Kunja sing adu mayum thadok tu na. Yumthang nariba India ge saruk ama wairiba Manipur ge lamkhay manung da Changsillakhi ni haire. Myanmar National ase maruoy na Tengnopal amasung Kamjong district sing da changjafam lawduna leire. Chaliba December ki taruk phawbada Kamjong district da hangdokliba tongan ba relief camp singda miyoi lising amaga chatruk yankhairom changjafam lawri haire Myanmar da Akanba lan thoglakpada ge khunja kaya marum India gi atai state singda so changjafam lawduna laikhrabane thoidok endokna Mizoram da leiriba Mizo singa haurakpham tinaba amasung sajat lichat manariba Myanmar ge chinkuki jo kanglup ki khunja sing military junta gi miyot minai hengalakhibaga loinana Mizoram da Changsillakhtuna changjafam lawriba nei Mizoram gi anoba chief minister Laldu Homanasu refugees sing asigi khunda laita hananaba amade makhoi da miyoi bagi minung sigi loina batengbang sing pinabagi damak thabak paikhat pasu haukraba nei anoba chief minister asina athuba matamda New Delhi da satuna home minister Amit Shah amasung external affairs minister S Jaishankar gasu unaduna Mizoram da lanjena duna leiriba Myanmar National sing amasung Manipurgi Hingsagi Erang da lanjenaraklaba kuki jo community gi miyoi sing nauna khunda leita hananaba thaurang paikhatpada mapung phaba mateng pangbinaba taksiluragani haiba wafam su leiriba nei